ꯁꯅꯥ ꯂꯦꯝꯕꯁꯨ ꯑꯃꯨꯛ ꯂꯥꯏꯖꯗ ꯌꯦꯡꯂꯛꯇꯨꯅ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯈꯤꯒꯦ? ꯅꯪꯅ ꯑꯩ ꯎꯕꯒ ꯀꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗ ꯋꯥ ꯆꯪꯊꯣꯛꯀꯦ ꯇꯧꯔꯒ ꯅꯪꯅ ꯑꯩ ꯂꯥꯟꯕ ꯑꯃꯨꯛ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯥꯏꯖꯗꯤ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯦꯂꯦꯛꯁꯅ ꯁꯅꯥ ꯂꯦꯝꯕꯕꯨ ꯒꯥꯔꯤꯗ ꯅꯝꯗꯨꯅ ꯀꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯆꯟ, ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪ ꯁꯥꯎꯅꯨꯀꯣ? ꯁꯥꯎꯗꯤꯌꯦ, ꯅꯣꯏꯒꯤ ꯑꯃ ꯕꯦꯠ ꯍꯅꯨꯕ ꯃꯥꯟꯕꯁꯦ꯫ ꯏꯍꯦ, ꯁꯣꯏꯔꯦ, ꯅꯠꯇꯦ, ꯑꯃ ꯅꯨꯄꯥꯁꯦ ꯑꯁꯤꯁꯦ ꯉꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯕ꯫ ꯑꯩꯅ ꯁꯨꯝ ꯃꯥ ꯀꯤꯖꯕꯒꯤ ꯆꯦꯟꯕꯅꯦ꯫ ꯃꯥꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯈꯣ, ꯑꯩꯗꯤ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯒ ꯉꯝꯖꯗꯦ꯫ ꯑꯦꯂꯦꯛꯁ ꯅꯣꯛꯂꯒ ꯍꯣꯏ, ꯀꯩꯝꯇꯕꯨ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯐꯔꯦ꯫ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯦꯂꯦꯛꯁꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯤ꯫ ꯁꯣꯝꯗꯅ ꯁꯅꯥ ꯂꯦꯝꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥꯗꯨ ꯇꯧꯐꯝꯒ ꯈꯪꯗꯈꯩ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯂꯥꯏꯖꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯂꯦ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯑꯩꯅ ꯃꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯏꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩꯁꯤꯅ? ꯑꯩꯁꯦ ꯉꯥꯎꯔꯖꯥꯠꯂꯥ? ꯍꯣꯏꯗ, ꯌꯨ ꯊꯛꯄ ꯁꯨꯝ ꯍꯦꯟꯃꯟꯕꯒꯤ ꯉꯥꯎꯕꯁꯨ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤꯃꯁꯨ ꯂꯥꯛꯇꯦꯅꯦ ꯁꯠ-ꯁꯠ꯫ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦ꯫ ꯑꯃ ꯅꯨꯄꯤꯁꯤꯁꯨ ꯑꯩꯉꯣꯟꯗꯗꯤ ꯀꯤꯁꯟꯅꯩ, ꯑꯗꯨꯒ ꯑꯦꯂꯦꯛꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅ ꯅꯣꯛꯇꯅꯒ ꯁꯥꯟꯅꯩ꯫ ꯑꯁꯤꯅꯤ ꯅꯨꯄꯤꯒꯤ ꯇꯥꯟ ꯍꯥꯏꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯂꯦꯝꯕꯗꯨ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯝꯕ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤꯟꯅꯗ ꯁꯥꯔꯒ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖꯒ ꯑꯃꯨꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯈꯤ꯫ ꯁꯅꯥ ꯂꯦꯝꯕꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯑꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗ ꯒꯥꯔꯤ ꯍꯣꯔꯣꯜꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯣꯡꯉꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ, ꯑꯦꯂꯦꯛꯁꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯑꯦꯂꯦꯛꯁꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯕ ꯃꯥꯜꯂꯨꯔꯤꯅꯤ꯫ ꯁꯅꯥ ꯂꯦꯝꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯏ꯫ ꯑꯦꯂꯦꯛꯁꯇꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯛꯇꯨ ꯂꯩꯊꯣꯛꯑꯒ ꯂꯥꯏꯖꯗ ꯕꯥꯏ-ꯕꯥꯏꯒ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯅꯥ ꯂꯦꯝꯕ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯅꯪ ꯑꯁꯤ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯔꯣ? ꯑꯦꯂꯦꯛꯁꯇꯨ ꯁꯥꯎꯅ ꯃꯤ ꯑꯁꯨꯛ ꯆꯝꯖꯕ ꯑꯉꯥꯡꯁꯤꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒ ꯈꯟꯕ ꯂꯩꯇꯦꯀꯣ꯫ ꯏꯆꯟꯗ ꯏꯆꯟꯗꯧꯅ ꯈꯜꯂꯤꯅꯦ ꯑꯩꯗꯤ꯫ ꯑꯦꯂꯦꯛꯁꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥ ꯂꯦꯝꯕ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯃꯤꯅꯣꯛꯇꯣ ꯁꯅꯥ ꯂꯦꯝꯕ ꯃꯁꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯒꯤ ꯃꯤꯅꯣꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯊꯟꯇ ꯋꯥꯍꯪꯁꯨ ꯍꯪꯖꯔꯤ꯫ ꯑꯦꯂꯦꯛꯁꯅ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯤꯅꯣꯛꯇꯨꯅ? ꯉꯥꯏꯈꯣ, ꯅꯪ ꯑꯁꯤ ꯑꯉꯥꯡꯁꯦ ꯄꯥꯝꯃꯤꯔꯣ? ꯁꯅꯥ ꯂꯦꯝꯕ ꯑꯦꯂꯦꯛꯁꯇ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯀꯛꯏ ꯆꯨꯕꯤ ꯂꯋꯥꯏ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯣꯏꯔꯥ? ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯑꯥꯗ꯫ ꯑꯦꯂꯦꯛꯁ ꯅꯣꯛꯂꯒ ꯃꯤꯅꯣꯛꯇꯣ ꯃꯔꯧ ꯂꯩꯃꯜꯂꯤꯀꯣ ꯅꯨꯄꯥ ꯅꯪ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ꯫ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯁꯅꯥ ꯂꯦꯝꯕ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯁꯅꯥ ꯂꯦꯝꯕ ꯍꯣꯏꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯔꯤꯅꯥꯅ ꯁꯅꯥ ꯂꯦꯝꯕ, ꯅꯣꯏ ꯃꯔꯨꯞꯀ ꯃꯔꯛꯇ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯎꯀꯣ ꯑꯩꯈꯣꯏꯔꯣꯝꯗ꯫ ꯁꯅꯥ ꯂꯦꯝꯕ ꯅꯣꯛꯂꯒ ꯌꯥꯏ, ꯀꯣꯏꯊꯣꯔꯛꯇꯣꯏꯅꯦ꯫ ꯑꯦꯂꯦꯛꯁꯅ ꯁꯣꯏꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯂꯥꯛꯇꯧꯔꯤ꯫ ꯌꯥꯎꯑꯣ ꯏꯟꯒꯦꯕꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯥꯏ꯫ ꯑꯦꯂꯦꯛꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥ ꯂꯦꯝꯕ ꯑꯦꯂꯦꯛꯁꯇ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯦꯂꯦꯛꯁꯁꯨ ꯁꯅꯥ ꯂꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ, ꯑꯗꯨꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯅꯤꯡꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯔꯤꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏꯅꯦ, ꯅꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯎ, ꯁꯤꯗ ꯂꯩꯔꯦ ꯅꯦꯌꯥꯏꯒꯤꯗꯤ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯗꯨ ꯒꯦꯠ ꯃꯌꯥꯗ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯁꯅꯥ ꯂꯦꯝꯕꯅ ꯎꯔꯦ꯫
ꯁꯅꯥꯂꯦꯝꯕ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯑꯦꯂꯦꯛꯁꯇ ꯐꯠ ꯂꯪꯁꯤꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯅꯥꯒ ꯑꯦꯂꯦꯛꯁꯀꯁꯨ ꯄꯣꯠ ꯆꯩ ꯍꯥꯞꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯁꯅꯥꯂꯦꯝꯕꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯄꯥꯈꯠꯂ ꯃꯆꯤ ꯂꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩ ꯉꯔꯥꯡ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯥꯜꯂꯦ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛꯇꯪ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯑꯒ ꯑꯩꯗꯤ ꯅꯪꯅ ꯉꯔꯥꯡ ꯅꯪ ꯁꯣꯏꯈꯤꯕꯒꯤ ꯂꯥꯜꯂꯦ ꯁꯦꯡꯗꯣꯛꯑꯣꯅ ꯍꯥꯏꯕ ꯂꯥꯛꯄꯁꯨ ꯅꯠꯆꯗꯦ꯫ ꯅꯪꯅ ꯂꯥꯜꯂꯨꯔꯒ ꯑꯩꯅ ꯁꯦꯡꯗꯣꯛꯑꯣꯅ ꯀꯣꯏꯊꯧ ꯊꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪ ꯉꯁꯤ ꯆꯦꯡꯒꯨꯝ ꯂꯧꯈꯤꯕꯒꯤ ꯄꯩꯁꯥ ꯂꯦꯝꯍꯧꯕꯗꯣ ꯄꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯁꯦ, ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯑꯩ ꯁꯤ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯇꯕꯥ ꯇꯕꯥꯔꯕ ꯃꯆꯤꯟ ꯃꯆꯥꯗꯨꯗꯒꯤ ꯋꯥꯔꯧꯔꯞ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯗꯅ ꯂꯥꯏꯖꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯑꯃꯨꯛ ꯁꯅꯥꯂꯦꯝꯕꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯁꯦ ꯂꯧꯔꯣ, ꯑꯩ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯕ ꯇꯜꯂꯦ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧꯏ꯫ ꯑꯗꯨꯒ ꯃꯥ ꯄꯩꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇꯨꯅꯁꯨ ꯄꯩꯁꯥꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯂꯥꯏꯖꯗꯤ ꯃꯅꯥꯛꯇꯒꯤ ꯆꯠꯂꯝꯂꯦ꯫ ꯃꯥ ꯂꯥꯏꯖꯕꯨ ꯍꯦꯛ ꯀꯧꯒꯦ ꯇꯧꯕꯒ ꯑꯦꯂꯦꯛꯁꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯨ ꯎꯕꯗ ꯎꯄꯥꯏꯗꯤ ꯂꯩꯇ ꯑꯗꯨꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯅ ꯆꯠꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯏ꯫ ꯒꯥꯔꯤꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯥꯏꯖꯒꯤ ꯃꯄꯥ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯗꯨꯐꯥꯎꯕ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯦꯂꯦꯛꯁꯅ ꯅꯪ ꯂꯩꯅꯥꯁꯦ ꯑꯩ ꯀꯩꯅꯣ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ꯫ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ꯭ꯔꯕꯨ ꯅꯪ ꯈꯨꯄꯥꯛ ꯆꯥꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯅꯪ ꯑꯁꯤ ꯑꯉꯥꯡꯁꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅꯦ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ? ꯅꯪꯗꯤ ꯉꯔꯥꯡ ꯃꯥ ꯃꯁꯛ ꯐꯖꯅꯁꯨ ꯎꯍꯧꯕ ꯅꯠꯇꯦ꯫ ꯁꯅꯥꯂꯦꯝꯕ ꯑꯦꯂꯦꯛꯁꯀꯤ ꯋꯥꯗꯨꯗ ꯈꯨꯝꯗꯕꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯊꯟꯇ ꯈꯟꯖꯩ꯫ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ, ꯊꯃꯣꯏ ꯍꯨꯈꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯨꯃꯤꯟꯅ ꯆꯥꯛꯆꯗꯨꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯥꯈꯜ ꯆꯥꯝꯃ ꯆꯥꯝꯃ ꯈꯜꯍꯟꯈꯤꯕꯅꯤ ꯃꯤꯀꯨꯞꯇꯨꯗ꯫ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯕꯨ ꯐꯥꯖꯤꯟꯖꯒꯦ ꯂꯝꯍꯦꯟꯕ ꯑꯣꯟꯗꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯕꯨ ꯃꯆꯤ ꯂꯦꯡꯗ ꯏꯁꯥꯗ ꯇꯧꯐꯝ ꯈꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯜꯂꯕ ꯑꯉꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯗꯨꯅ ꯃꯉꯣꯟꯗ ꯇꯊꯤ ꯇꯊꯤ ꯉꯥꯡꯈꯤꯕꯅꯤ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯅ꯫ ꯊꯃꯣꯏꯅꯗꯤ ꯀꯌꯥꯔꯛ ꯐꯥꯊꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯅꯗꯤ ꯂꯝꯍꯦꯟꯕ ꯑꯣꯟꯈꯤꯕꯅꯤ ꯃꯐꯝꯗ꯫ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯔꯛꯏꯕ ꯏꯍꯨꯜꯁꯤꯅ ꯀꯔꯝꯕ ꯏꯍꯨꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯁꯤꯃꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯍꯜꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ꯫ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯑꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯁꯥ ꯋꯥꯖꯅꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯆꯪꯈ꯭ꯔꯔꯣꯏ꯫ ꯏꯗꯣꯝ ꯂꯥꯛꯄ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ, ꯏꯗꯣꯝ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ꯫ ꯑꯦꯂꯦꯛꯁꯅ ꯑꯩ ꯉꯥꯎꯔꯒ ꯆꯠꯇꯣꯔꯕ ꯈꯪꯗꯦꯀꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ꯫ ꯁꯅꯥꯂꯦꯝꯕꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯒ ꯑꯦꯂꯦꯛꯁꯅ ꯑꯗꯣ ꯂꯦꯝꯕ, ꯑꯩꯗꯣ ꯊꯕꯛ ꯃꯐꯝꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ꯫ ꯑꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯕꯕꯥꯍꯣꯏꯒ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯔꯝꯒꯅꯨꯀꯣ꯫ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕ ꯇꯧꯔꯁꯦ ꯀꯩꯗꯧꯔꯒꯦ? ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯣ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯖꯣꯏꯟ ꯇꯧꯅꯕ ꯇꯧꯔꯁꯦ꯫ ꯕꯕꯥꯗ ꯋꯥꯔꯧꯔꯤꯅꯦ ꯍꯥꯏꯗꯨꯅ ꯇꯝꯂꯨꯔꯤꯕ ꯅꯍꯩꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦ꯫ ꯁꯅꯥꯂꯦꯝꯕ ꯑꯦꯂꯦꯛꯁꯀꯤ ꯋꯥꯗꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯂꯦꯝꯕꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨꯃꯗꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕ꯭ꯔꯥ ꯃꯐꯝꯗꯒꯤ꯫ ꯀꯔꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯕꯒꯦ ꯁꯅꯥꯂꯦꯝꯕꯅ ꯁꯥꯎꯒꯟꯕ ꯃꯤ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯪꯅ ꯁꯅꯥꯂꯦꯝꯕꯒꯤ ꯃꯤꯅꯣꯛꯄꯨ ꯃꯨꯟꯗꯨꯅ ꯄꯨꯕꯤꯔꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯊꯃꯣꯏꯕꯨ ꯀꯥꯏꯍꯟꯗꯨꯅ, ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯀꯥꯍꯠꯇꯨꯅ ꯀꯔꯤꯒꯤ ꯊꯝꯕꯤꯔꯤꯕꯅꯣ?
ꯁꯅꯥꯂꯦꯝꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨ ꯄꯤꯕꯤꯌꯨ꯫ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯂꯦꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯨ ꯅꯪ, ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ, ꯅꯪ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯂꯨꯔꯣ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯋꯥꯍꯜꯂꯕ꯭ꯔꯥ? ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯜꯂꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯣꯔꯥ? ꯑꯦꯂꯦꯛꯁ ꯁꯥꯎꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯦꯂꯦꯛꯁ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ꯫ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯁꯨ ꯏꯝꯐꯥꯜ ꯌꯧꯔꯦ꯫ ꯁꯅꯥꯂꯦꯝꯕꯅ ꯑꯦꯂꯦꯛꯁꯄꯨ ꯃꯌꯨꯝꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥ ꯉꯥꯡꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯤꯁꯨ ꯃꯆꯥꯗꯨꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯕꯤ ꯃꯃꯥꯏꯒ ꯂꯩꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯃꯄꯥꯗꯨꯒꯤ ꯃꯇꯧꯗꯣ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯇ ꯋꯥꯔꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯇꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯒꯤꯇꯥꯅ "ꯁꯅꯥ" ꯋꯥ ꯃꯈꯥꯗꯤ ꯇꯥꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕ ꯇꯨꯡ ꯐꯠ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯒ ꯑꯦꯂꯦꯛꯁꯀꯤ ꯃꯅꯦꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯍꯥꯞꯄꯛꯄꯅꯦ꯫ ꯒꯤꯇꯥ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯌꯦꯡꯉꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯒꯤꯇꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯊꯥꯅꯤꯜꯁꯨ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯧꯋꯤꯗꯀꯣ꯫ ꯑꯃꯨꯛ ꯗꯗꯥ ꯆꯧꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯔꯦꯁꯦ ꯄꯂꯦꯝ, ꯇꯣꯛꯑꯣ, ꯀꯞꯄꯨꯔꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯒꯤꯁꯨ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯒꯤꯇꯥ, ꯁꯦ ꯅꯪ ꯗꯗꯥ ꯆꯧꯗ ꯀꯣꯐꯤꯁꯦ ꯄꯤꯔꯨꯆꯣ꯫ ꯑꯁ, ꯑꯩ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯑꯑꯣꯏꯕ꯫ ꯑꯃꯨꯛ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯛꯀꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ, ꯆꯩ ꯆꯥꯅꯤꯀꯣ ꯅꯪ꯫ ꯅꯌꯥꯝꯕꯅ ꯉꯥꯡꯕꯕꯨ ꯅꯪ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯈꯣꯏꯈꯥ ꯂꯦꯟꯈꯥꯒ ꯊꯥꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯊꯥꯅꯤꯜ꯫ ꯅꯪ ꯗꯗꯥ ꯆꯧꯁꯦ ꯄꯥꯕꯨꯡꯗ ꯑꯗꯨꯛ ꯋꯥꯔꯧꯕꯒꯤ ꯁꯥꯎꯔꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯦꯕ꯫ ꯑꯗꯣ ꯁꯨꯝ ꯀꯤꯖꯕ ꯑꯩꯗꯣ, ꯑꯗꯨꯒꯤꯅꯦ꯫ ꯗꯗꯥ ꯆꯧꯁꯦ ꯌꯥꯝ ꯁꯥꯊꯤꯌꯦ꯫ ꯑꯗꯣ ꯃꯥꯅ ꯕꯕꯥꯗ ꯋꯥꯔꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥ? ꯌꯥꯝ ꯍꯪꯒꯅꯨ, ꯁꯠ ꯁꯠ ꯆꯠꯂꯨ꯫ ꯅꯨꯄꯤꯗꯧꯅ ꯋꯥꯁꯦ ꯁꯨꯝ ꯃꯈꯥ ꯁꯝꯊꯩ꯫ ꯁꯦ ꯄꯤꯔꯨꯔꯣꯁꯦ꯫ ꯑꯗꯣ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦꯅꯁꯨ ꯍꯪꯉꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯅꯥꯂꯦꯝꯕ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯊꯥꯅꯤꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ꯫ ꯊꯥꯅꯤꯜꯅ ꯆꯪꯉꯛꯄꯗ ꯁꯅꯥꯂꯦꯝꯕ ꯃꯥꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯀꯥꯗꯨꯗ ꯆꯪꯕ ꯉꯝꯗ ꯊꯣꯡꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ꯫ ꯁꯅꯥꯂꯦꯝꯕꯅ ꯊꯥꯅꯤꯜꯅꯤ ꯈꯪꯏ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯒ "ꯀꯅꯥꯅꯣ?" ꯊꯥꯅꯤꯜ ꯃꯔꯩ ꯇꯠꯂꯤ꯫ ꯗꯗꯥ ꯆꯧ, ꯑꯩꯅꯦ ꯊꯥꯅꯤꯜꯅꯦ꯫ ꯀꯣꯐꯤ ꯄꯤꯕ ꯂꯥꯛꯄꯅꯦ꯫ ꯏꯃꯥꯅ ꯀꯣꯐꯤꯁꯦ ꯄꯤꯔꯨꯁꯣꯅ ꯂꯥꯛꯄꯅꯦ꯫ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯁꯛꯐꯝ ꯍꯣꯡꯗ ꯆꯪꯉꯛꯑꯣ꯫ ꯊꯥꯅꯤꯜꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯒ ꯁꯅꯥꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯅꯥꯂꯦꯝꯕꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯀꯣꯐꯤꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯅꯥꯂꯦꯝꯕꯅ "ꯅꯪ ꯉꯥꯏꯈꯣ, ꯁꯤꯗ ꯐꯝꯃꯨ, ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫" ꯊꯥꯅꯤꯜ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥ ꯁꯅꯥꯂꯦꯝꯕꯒ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯁꯅꯥꯂꯦꯝꯕ ꯈꯣꯟ ꯈꯔ ꯀꯜꯂꯞ "ꯑꯗꯨꯗ ꯑꯩꯅ ꯐꯝꯃꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯃꯨ ꯂꯥꯎ." ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯅꯥꯂꯦꯝꯕꯗ ꯃꯃꯤꯠꯇꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯁꯅꯥꯂꯦꯝꯕꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯩ꯫ ꯁꯅꯥꯂꯦꯝꯕ ꯊꯥꯅꯤꯜꯗꯗꯤ ꯌꯦꯡꯗꯕꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯣꯐꯤꯗꯨ ꯂꯧꯈꯠꯇꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯦꯕꯜꯗꯨꯗ ꯊꯝꯈꯤꯗꯨꯅ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯁꯦ? ꯗꯗꯥ ꯆꯧꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ ꯊꯥꯅꯤꯜ?" ꯊꯥꯅꯤꯜ ꯁꯅꯥꯂꯦꯝꯕꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯀꯤꯗꯤꯌꯦ ꯗꯗꯥ ꯆꯧ, ꯈꯔꯕꯨꯗꯤ ꯀꯤꯌꯦ, ꯌꯥꯝꯅꯗꯤ ꯅꯠꯇꯦ꯫
ꯁꯅꯥꯂꯦꯝꯕ ꯊꯥꯅꯦꯜꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯊꯥꯅꯦꯜꯒꯤ ꯂꯦꯡꯕꯥꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯗꯗꯥ ꯆꯧꯗ ꯀꯤꯒꯅꯨ, ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ꯫ ꯅꯪ ꯗꯗꯥ ꯆꯧꯁꯦ ꯃꯤꯇꯣꯞꯅꯦ ꯈꯜꯂꯤꯔꯣ? ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯗꯗꯥ ꯆꯧꯅ ꯍꯥꯟꯅ ꯀꯥꯏꯗꯅꯣꯃ ꯆꯠꯂꯝꯃꯅꯤꯌꯦ꯫ ꯅꯪꯒꯤꯗꯤ ꯗꯗꯥ ꯆꯧ ꯂꯩꯔꯤ, ꯗꯗꯥ ꯆꯧꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯨꯡꯍꯟꯗꯣꯏꯅꯦ꯫ ꯗꯗꯥ ꯆꯧꯅ ꯅꯪꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯆꯩꯔꯤꯗꯨꯗꯤ ꯏꯅꯥꯎꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯦꯜꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯑꯁꯨꯝꯅ ꯃꯌꯥꯝꯕꯒ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯅꯗꯦ꯫ ꯊꯥꯅꯦꯜꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯁꯥꯎꯕꯅꯤ꯫ ꯁꯅꯥꯂꯦꯝꯕꯅ ꯆꯠꯂꯣ ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯉꯥꯛ ꯄꯥꯊꯣꯛꯆꯧꯔꯣ꯫ ꯗꯗꯥ ꯆꯧꯁꯨ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯍꯣꯏ ꯗꯗꯥ ꯆꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯦꯜꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ It's caught in the crossfire.